Augustbani Imphal Wahengbam Rajesh na pau pajari ahanbada maruiba pau Thobal jila dagi kuki militant singna phajin khiba mioi ani ngasi ayuk asoengam yaudana thadorakre makoi hojik Manipur police ki custody da leiri Manipur ngasi dharma gi chatnabiga loinana mera saurel hobgi thoram pangthokli amasung Pradhan Mantri Narendra Modi na hari leibak ase leiriba tribal jati singbu saukhat handuna hena sakti piraba matamdata saukhatba Bharat ama oibigi manglan adu mangphau nangani Sub-Selection Commission lauba GD recruitment test yauba chakiba Thobal jila dagi kuki militant singna phajin khiba mioi ani ngasi ayuk asoengam yaudana thadorakre makoi hojik Manipur police ki custody da leiri Ningsing bayai mamang thagi tang kontreta Thobal jila dagi mioi ahum new kaithen mambida recruitment yauna basatpada mioi ama thador ulba matung makoi ani kuki militant singna phajin duna thamlakibani naha ani asibo asoengam yaudana thadoknaba maikai kyadagi appeal tawduna lakibani Mukhyamantri Nongthomam Biren Singh Raijigi DGP Kangpokpi Jila da thaduna naha ani asibo thadoroknaba lokapam thokpa thabaksing lokhatuna lakhibani Aikhoigi Kangpokpi Paumi PS Bagoni Singsit na hai naha ani thoithoi amasung thoithoiba ngasi ayu anganbada Kangpokpi gi SP da kusinarakhibani Manipur ngasi dharma gi chatnabiga loinana mera chaurel hobgi thoram pangthokli chahi khudingi meragi noma panba asibu mera chaurel hob haina pangthoktuna lakli mapungweba thoram lining thok sanam hei temple board na sinduna Imphal gi ऐतिहासिक orba kangla da ngasi ayuk pangthokani thoram gi saruk amoina Maharashtra laisemba sana jawbana luchingduna board ki member sing amadi amaibi singa loinana miyangi khongchat ama chatkani khongchat adu Imphal gi haing khongbal da leiba lining thok sanam hei laisangdegi hauraga Imphal gi kaisampal kangabam lekai wahengbam lekai Pok amasung khwairamang kaithel ahum phauduna chatlaga kanglada panthumpham oigani kanglada laigi thoram sing pangthokani hairi Ukrul jila da khul anigi marakta umkhatnaba thokliba asi wari sanadra loisinaba Manipur Pradesh Congress Committee MPCC na appeal tawrakli Imphal gi Congress Bhavan da ngarang pangthokpa paugi mifam amada dol gi President K Megachandran hai khul anigi marakta lamgi wathok ka mari lenana khana chainaba thokpadigi mioi ani laikidaba amasung mioi nipu hena asok apan nangkiba thodok asi laibak thibani International Non-Violence Numita asiguma thokdok thokpa haibasi laibak thibani sarkarna asiguma pamdaba thokdok asi makhatana thoktanaba thawak lokhapinaba appeal tawrakli District Administration Chandena Sinduna Niti Ayoki Sampurnata Abhiyan gi aroiba saruk Samparan Samurogi Thoram ngarang jila asigi DC Office Complex ta pangthokre thoram asi sahi asigi July thadagi hokibani jila asigi ADC MD Firoz Khan athuba mithulen oikiba thoram aduda District Administration Chandel gi makhada leiba tongan ba bibhag singi frontline workers singda certificate enthoki thoram adugi saruk ama oina District Agriculture Office Chandel na lomi singda thanaba maru marang amadi hida kapthoknaba machine sing yenthokki Swasth Bharat Divas ka mari lenana District Administration none na sinduna lamtu sengbagi thoram ama none DC office ki akoiba mafam singda pangthokre none PhD na su thoram asi none police Longmai Bazar Board Bank sing Longmai Bazar Youth Club amadi atei mioi singa loinana Longmai Bazar amadi Izai Turel gi paringda lamtu sengbagi thoram pangthokki Frejol jila da su Swasth Bharat Divas Frejol District Police na sinduna lamtu sengbagi thoram pangthokre thoram aduna jila asigi SPT Lalboi Hawkim na lusingduna SP office ki akoiba mafam sing amadi office asi taba lambi sing sengdokki Swasth Bharat Divas District Administration Teknopal na sinduna jila asigi district headquarters sa pangthokre thoram aduga mari lenana DC office ki conference hall da Pradhan Mantri Janjatiya Unnat Gram Abhiyan hokdokki Manipur gi mapanda Manipuri lol amasung sahitya bo ningthina khanganabagi pandamda mamang thagi kumapandagi numit umni chupna nongchup Bengal gi Durgapur da chatluba sahitya thopang lukki sakta khongchat mai pangna Imphal da halakre mioi 13 saruk yakiba khongchat aduda Manipuri lol amasung sahitya bo mayek sengna khangalamki hairi Bethesda Foundation for Women and Child Empowerment nonina sinduna We serve because we care haiba team that nomagi oba lemna laing bi kem amangarang Loktak project ki New Kanan village da pangthokre maduda punna mioi sama hena laing ki amadi hidak langtaksu yenthokki Awang nongpok thamba Assam amasung yumlon naba mafam singda samudragi laimaidagi kilometer mari makhai wangna nonglai nuksit horokpai asina maram moidana Manipur lagleba numit umni asida akanma nong chugani hari Indian Meteorological Department Imphal Center na thokpa cherol amagi matungina lagliba thangje numit phawba raija sigi mafam kharada akhak arawgolona akanma nong chugani Maragasta India Met Bibagna Sub Himalayan West Bengal Sikkim Tamil Nadu Puducherry amasung Kerala gi mafam kyada akanma nong chugani hari lagliba cheul amasda
Nongchu Bengal, Sikkim, Bihar, Orissa, Jharkhand, Nachingba Mafamsingda Mayai Ortigi Kalap Nongchu Gani. Amofa Academy Moirang na Sahi Tara Humdoi Amadi Sahi Tara Mangagi Makagi Marueba Tournament Sing Tok Nabagidamak Team Sem Naba Trial Selection Taski Tara Humdoi Ayuk Pung Treta, Siengai Lampak, Moirang the Pangtok Lagani Hari, Moirang Subdivision Manung de Leba, Yawning Basanori Singna, Academy Asigi Akupama Rol Kangbayagani Hari, Paugi Maratana Break Ama. Miyam Gidamak Babina Hospital na Tongan by Speciality Kunda OPD Hogjare, Top Specialist Kuntra Marigi Expert Consultation Galoinana, Adongi Haksel Gidamak, Waningai Leitre. OPD schedule Madi Ahenba Information Gidamak, Customer Care number 690-9390-666 Natraga, toll free number 1800-345-3811 the call Tobirau. Latest update Gidamak, website www.babinahospital.com amadi social media da follow Tobiu. Babina Hospital, where hope meets compassion. Tabiriba Pawasi Akasbani Imphal Degene. Pradhan Mantri Narendra Modi na hari lebak ase leiba tribal jati simbu chokot anduna hena sakti piraba matamda chokot pa Bharat ama oibagi manglan adu mangphau nangani. Jharkhand gi Hazara Pakta pangtokpa thoram amada Pradhan Mantri na lupa koti lising marpu humdoi chahum henbagi tongan ba project sing sangaki kharagina jatra hunki. Project sing adugi manungda lupa koti lising humudra ma panchama yangkai changna paikakadaba dharati aba janjatiya gram Utkarsh Abhiyan amasung Pradhan Mantri Janjatiya Adivasi Nyay Maha Abhiyan gi makhada tongan project sing yauri. Masigi matakta Pradhan Mantri na Eklavya School Nipu Sangaki amasung school kun mga sanaba jatra hunki. Thoram masiga marilena Hazari Bakta leiba Binod Bababe University da pangtukpa miyang gi mitin amada wangang don Pradhan Mantri nai rises da paikaliba amadi paikakadurba tongan ba project sing asina tribal jati sing da hena kanahan baga loinana rises gi khungangi infrastructure pagaram da hena kudong chaba piragani mangnai hogdogliba scheme sing asina tribal mioi koti mangarom kanaba piragani ngasi pongba pausi sing maroi pauk sing gidamak hojik Devika Chingtham lere Devika Thagachari Rajesh Ukrulda lamgi wahaudagi khutthoknabada MR personnel ama yauna mioi ahum sire nifu sokle Phazan kiba naha ani thadoraknaba taksinbagi pau amasung general strike na miyamgi punsida chauna chething pikre haiba pau sing asina ngasi fongba pauche singi maru eba pau sing oina fongnari Ukrulda khul anigi khunja sing khatnarakpadagi MR personnel ama yauna ahum sire irang laksinnaba section chamaga humpu humdoigi makhada athingba thamkre internet thingjinkre haina poknafamda ahanba headline tawri Naharol gi thaudangda hingsana santi purakpa ngamloi wari sanaduna waroisin puraknaba hotnabinasi haiba CM gi wafamna ahanba lamaida fongli India amasung Manipur leingaki aronba agenda leibra madugi makhada Manipur gi miyam kayam kuina wahan gadawribano haina o ibobina fongdorakiba wafamna huyenan paucheda ahanba headline tawri Sana leibakta issue khudingmak wari sanaraga loisinsi haiba chief minister gi wafamna maru iba pau oina fongli India gi geopolitics na miyam gi lanthum amasung punsi kanba ngamdrabadi thausil hongdokpiro haiba Sivasena Manipur State Unit ki President Dr. Tombina Fongdokiba wafamna Ichel Express ki anchor kalam da fongli. Manipur News ta Ukrul thaudokta control taunaba CM na instruction pikre laikidraba singda ex gratia aduga asokpa singda sel gi mating piragani haiba pau ahanba lamai da fongli. General strike na miyam gi punsida chauna chething pikre haiba pauna Sangai Express Manipuri edition gi maru iba pau oidi. Pauche asigi English edition dana UNC gi total shutdown handokre haina headline tawri pau asiga manaba mawongda People's Chronicle da UNC gi pung nifu nipan gi ban handokre haina headline tawri. Nagagi mantri amasung MLA anina ukrul gi miyam da irang tawbidanaba appeal tawkhibagi pau Imphal Free Press ki ahanba lamaida maru iba pau oina fongli. Senapati da Fongba Hills Hornbill Express ta Army Chief na drone bombing amasung illegal immigration gi matang da thamkiba wafam UCM na yaningda ba fongdokhibagi pauna maru iba headline tawri. Tamenglong da Fongba Ganfew Mail da Ministry of Affairs na wari sanasi hairakpadagi UNC na kauramba Manipur ban handokre haina headline tawri. Tamenglong Times ta Iran na Israel da missile chani kapsinkre haina maru iba paw oina fongli. Rajesh
Thakachari Devika Arubeda Maruba Pau Thobal Jila de Kuki militant sing na Fazin Kiba Mui and Ingasi Ayuk Aswengam Yaudan Tadorakre Makoi Hosik Manipur Police custody the lady Manipur Ngasi Dharmagi Chatnabigaluna Merat Saurel Hobuki Toram Pangtoli Amasong Pradhan Mantri Narendra Modi Hari Lebagas Labor Tribal Jati Simbu Chokot Anduna Ena Sakti Piraba Matam Data Chokot Bharat Am Webagi Manglan Adu Mang Pau Nagani Paulo Jare